ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯔꯣꯃꯦꯁ ꯇꯧꯔꯤꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯐꯝ ꯑꯇꯩꯗ ꯀꯣꯏꯆꯠ ꯆꯠꯂꯨꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ, ꯎꯁꯨ ꯎꯔꯨꯏ ꯍꯥꯏꯕꯗꯨꯃꯛ ꯉꯁꯤꯗꯤ ꯃꯤꯃꯥꯡꯗ ꯎꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯑꯃ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯁꯨ ꯎ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯏ꯫ ꯃꯐꯝ ꯑꯗꯨꯗ ꯅꯍꯥ ꯑꯅꯤꯈꯛ ꯐꯝꯕꯗꯨꯁꯨ ꯎꯔꯤ꯫ ꯃꯗꯨ ꯑꯃꯅ ꯅꯨꯄꯥ ꯃꯥꯜꯂꯤ, ꯀꯣꯌꯦꯠ ꯌꯦꯠꯂꯤ, ꯐꯩꯖꯣꯝ ꯁꯦꯠꯂꯤ, ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤ ꯃꯥꯜꯂꯤ, ꯀꯖꯦꯡꯂꯩ ꯎꯞꯄꯤ, ꯐꯅꯦꯛ ꯁꯦꯠꯂꯤ꯫ ꯔꯣꯃꯦꯁ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯤ꯫ ꯔꯣꯃꯦꯁ ꯍꯥꯏꯔꯦꯞ ꯆꯦꯠꯊꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯂꯤꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯁꯤ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯊꯣꯏꯕꯤꯅ ꯏꯀꯥꯏꯖꯕꯤ ꯁꯛꯐꯝ ꯑꯣꯏꯅꯤ, ꯈꯝꯕꯅꯁꯨ ꯏꯀꯥꯏꯖꯒꯗꯕ ꯁꯑꯣꯡ ꯁꯕꯥꯟꯅꯤ ꯅꯨꯄꯥ ꯑꯁꯤꯁꯨ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯤꯕ ꯏꯪꯅ ꯊꯣꯠꯅ ꯇꯅꯧ ꯇꯅꯧꯔꯒ ꯃꯥꯏꯊꯣꯡ ꯑꯗꯨꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯑꯅꯤꯁꯤꯅꯗꯤ ꯎꯗꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯎꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯎꯈꯣꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ ꯀꯣꯏꯔꯦꯝꯕ, ꯏꯁꯥꯅꯋꯨ ꯅꯨꯡꯁꯤꯕꯤ, ꯄꯥꯈꯪ ꯑꯩꯍꯥꯛꯀꯤꯗꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯄꯅꯣ? ꯄꯥꯝꯕ ꯑꯩꯍꯥꯛꯅ ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯅꯤꯗꯅ꯫ ꯆꯅꯨꯅ, ꯏꯁꯥꯕꯤ, ꯅꯤꯡꯒꯣꯜꯒꯤꯗꯤ ꯍꯛꯆꯥꯡ ꯑꯣꯏꯔꯤꯕ ꯅꯍꯥꯛꯄꯨ, ꯅꯣꯖꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯄꯨ ꯑꯀꯥꯎ ꯄꯔꯩ ꯆꯟꯈꯤꯗꯨꯅ ꯂꯩꯔꯥꯡ ꯀꯗꯥꯒ ꯆꯤꯇꯝ ꯄꯥꯎꯗꯝꯅꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯔ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯉꯁꯥꯏ ꯃꯈꯩ ꯎꯡꯂꯤꯕꯗꯤ? ꯄꯟꯊꯧ ꯆꯥꯛꯁꯨ ꯆꯥꯐꯪꯗ, ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯗ ꯌꯥꯝꯅ ꯋꯥꯒꯗ꯭ꯔꯥ ꯈꯜꯂꯤꯅꯤ ꯑꯩꯍꯥꯛꯇꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯣꯃꯦꯁꯇꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯔꯤ꯫ ꯃꯗꯨꯗ ꯆꯅꯨꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯑꯀꯤꯕ ꯁꯛꯐꯝꯗ ꯌꯦꯡꯂꯛꯄꯗ ꯔꯣꯃꯦꯁꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯃꯨꯛ ꯂꯣꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯔꯣꯃꯦꯁ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ, ꯏꯁꯥꯕꯤ, ꯏꯁꯥꯕꯤ, ꯀꯩꯒꯤꯅꯣ ꯂꯣꯠꯂꯤꯕꯗꯤ? ꯏꯔꯛꯁꯤꯗ ꯐꯝꯃꯨ ꯂꯥꯎꯋꯣ꯫ ꯔꯣꯃꯦꯁ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯣꯏꯔꯦꯝꯕꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯧꯔꯛꯄ ꯑꯁꯤꯗꯗꯤ ꯔꯣꯃꯦꯁ ꯍꯦꯟꯅ ꯆꯤꯡꯅꯔꯛꯇꯨꯅ ꯑꯃꯨꯛ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯔꯣꯃꯦꯁ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ꯫ ꯍꯥꯏꯐꯦꯠ ꯀꯨꯏꯍꯦꯡ ꯐꯠ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯆꯅꯨ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯛꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯣꯃꯦꯁꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯍꯩꯔꯞ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯗ ꯔꯣꯃꯦꯁꯇꯨ ꯇꯨꯡ ꯃꯥꯡ ꯀꯨꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ꯫ ꯆꯅꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯣꯃꯦꯁꯁꯨ ꯀꯤꯔꯗꯨꯅ ꯇꯨꯡꯂꯣꯝꯗ ꯈꯔ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯈꯨꯗꯤ ꯊꯤꯔꯗꯨꯅ ꯔꯣꯃꯦꯁ ꯂꯣꯡꯅ ꯇꯥꯏ꯫ ꯂꯨꯈꯝ ꯑꯗꯨꯗ ꯌꯩꯁꯤꯟꯈꯤꯕꯗꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯂꯤꯉꯩ ꯆꯅꯨ ꯑꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ, ꯍꯥꯏꯈꯤꯕꯗꯥꯏ, ꯍꯥꯏꯅꯈꯤꯗꯥꯏ, ꯁꯛꯅꯈꯤꯗꯥꯏ, ꯅꯪ ꯑꯩ ꯋꯥꯁꯛ ꯀꯌꯥ, ꯁꯤꯔꯕꯁꯨ ꯁꯤꯃꯤꯟꯅꯁꯤ, ꯍꯤꯡꯂꯕꯁꯨ ꯍꯤꯡꯃꯤꯟꯅꯁꯤ, ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯁꯤ ꯍꯥꯏꯅꯈꯤꯕ ꯀꯌꯥ ꯑꯁꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯔꯣꯃꯦꯁ, ꯅꯪ ꯀꯅꯥꯅꯣ? ꯍꯥ, ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯅꯪꯒꯤ ꯆꯅꯨ, ꯅꯪꯒꯤ ꯆꯅꯨꯅꯤ, ꯅꯪꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯑꯣꯏꯔꯝꯕ ꯆꯅꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯒꯅꯤ꯫ ꯅꯪꯕꯨ ꯄꯨꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯁꯛꯄꯨ ꯊꯨꯒꯥꯏꯕꯒꯤ ꯃꯗꯨꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯗꯨ ꯅꯪꯁꯨ ꯐꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯂꯒ ꯃꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯏꯈꯠꯈꯤꯕ ꯃꯇꯝꯗ ꯎꯁꯥ ꯋꯥꯁꯥ ꯇꯦꯛ ꯇꯧꯕ ꯃꯈꯩ ꯍꯥꯏ ꯍꯨꯝꯗꯨꯅ ꯇꯧꯔꯤ꯫ ꯎꯆꯦꯛ ꯋꯥꯌꯥꯁꯨ ꯈꯣꯡꯕ ꯂꯦꯞꯇꯦ꯫ ꯁꯥ ꯁꯟ ꯍꯨꯏ ꯍꯧꯗꯣꯡ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯍꯧꯅ ꯈꯣꯡꯂꯤ꯫ ꯑꯗꯨꯒ ꯔꯣꯃꯦꯁ ꯃꯍꯥꯛꯁꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯑꯐꯪꯕ ꯖꯒꯥꯗ ꯂꯥꯝꯗꯨꯅ ꯌꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯖꯒꯥ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫
Mathak yaurokpa matamdadi akoibagi sangsardo pungmamamkri. Matam asida amuka hena kiri. Aduga Romesh khangaudana makhada tarai adubu tariba asidi loibagi naidri. Maka sungyaw yoba ngamdraduna yamna wana Romesh adu laura duna khangli. Maka sungyaw yodabagi awaba asida Romesh khangba ngamdri. Adubu maka hek yoba matamdadi mamito khangpang pangthoraklaga sor phungkatlaba amagumna sangna hontoraaga aduga pukhagolai. Mahakna gyan lakpa matamda ikoy koyduna mangonda yingduna leirami. Maduda amayba aduna tapna hairei. Ibungo nang gyan laklabra? Oza aina singnaba pumba chumle. Ha karibo? Aingonda yetliba aibu kishan senariba ase nupi amakakni. Ha kanabuno? Janu kawi mahaki mapingado. Adubu mahaka ike kamdongna mari lainarambano aduga kamdongna setotna kibano haibadi ain fazana khangdri. Adubu aira aigi mita uriba ase mafam adudine ariba matamgi jagani maru aina lampa achoba aduga u paring hoba mafam amakhakni. Amaibana adudine mafamduda chatlaga nangi dasa langbanbu khurum thoadine soidana phaganine. Mimi oza adumak tawrasi adudi. Amaiba adubu luribadi mafam ado haujiksu leiramkhidra natraga kadaida oigedabano haibasini. Romeshna mafamdo ai misina he urabadi soidana khangba ngamgani. Samdana tanyado hanubi aduga faminaduna leiri. Hanubi aduna puksabda yepliba kazenglai ado tamna lauthori aduga hairei. Posak asi nang khangbra? Khangyabo. Adudi masigi mama nangda khangdriba kaigino. Taniya yamda gagna hanubi aduda hangliba adu karino khalli. Aduga hanubi asidi makhado magtarei. Nangna posak asigi maman khanglamlabadi ngasi nangda aingonda yetlibasi yel amlo. Matam asida di Tanya hena angakpa oikri. Loina na hanubi aduna munda yingli. Hanubi aduso mamay adu onsilak to na mangonda munda yinglaga wari makha samthari. Posak asi asamba nati. Aigi dungsiba thawai mahakna. Aigi damak tani haiduna tamkiba ahanba khudolni. Adubu ma ay panthung phamdi yokidi. Maduna maram oiraga wasakiba adugi matung ina mapok taruk aina magi damak ngairakpani. Handaki aroiba tare suba mapok asidadi mana aibu namthak tawbiri. Adubu ma ai khakki oigani kanagi soiba yaroi. Aduna maram oiraga nangna aigi aningba apambada khurau thangliba do lauthokali. Asi hairamlaga hanubi asi kana nokli. Maduda Tanya ado henadum akiba pukli. Tanya kiba hemaladuna kapli selai mafam asidagi. Adubu hanubi adudi nokduna adumak lehauri. Tanya na asumna chelakpada thongalda premido muk thengnari. Tanya kapladuna wari pumadu liri. Mahak mafam asida leibak ngamlaroi yumda halagi hairakpadadi premisu matha sari. Maramdi yumdi yamna lapi matam suthengli numit laithakrakli. Luhongbagi marang tawba asida upay amata lainadri. Premina di themba yaba themi mafam asida ahing asimatang lekhisi haina. Adubu Tanyadi madugi wakhal leitraduna luhongbagi marang tawringai mapi yomladuna yumda hananaba thorai. Mahakna tholakpa matamda luhongba lakliba mayamduna phalap yenglai. Aduga amukso Tanya halaga yenglubada ngasagi hanubi adu saisudu maga leptuna lehawi. Mangonda suyi adum yenghawi. Henangak libadi hanubi asi kadaro haibasini. Somdana Romesh makoigi imong asida kamdaw sige haibadu khanari. Amayba adu su thengli ningtizana lai khurumlaga leyu. Yumdagi hendokanu haiduna sinaramlaga mahaksu thengi haiduna sakri. Adubu Romesh di laitadri. Karikidamang mangonda asuk yamna yetlibano haibasi kanduna ta leiri. Mama mapa ani asisu masagi damaktagi
yamna wazi masagi manaktagi hendokhidri adubu yasanglakpa oibagi mathau tawnaba chatkhri hauji Romesh mathang tabak leri wakhalda moon khalli asumna kanduna leiringai kol ama lakli mani taniyagini handakti tan chare khaduna kol adu paikhatli hello kaidore ai yamna di kai ado tangai phadadana kol se tawrokpani hairo aisu nanga wari amutang di sananing bani ibani toknabagi haiba natra wai se haiba loidringai taniagi mamitagi mapiatu sadum sinthare lambida chatpa achat awok singna su ukrani khanduna mamai mamito semduna lambidu da thore Romesh adunati aigise aruba wafamni tania aisu nanga ruba wari amta di sananingi ado matang matamdi adum sadri nangido hana hairo matang sadabdo chanaba sinsi nang ayamuta loba lakpigera Romesh kharadi khautak sai numidang wairam asida nupi amagi manakta chatba haibasi adubu masindagidi asumna khumdoki hojiklo lakine ai uchiwada lay thengjelakpadagi gari su khara lali lohongba chatkibagi gari anamana reserve laina khiba mali ai lambida lairi ha hojipo nangdi mafamaduda kamaina masi he hairubada Romesh masadu wangwang sagalakaga wari ama ningsinglapugumna mamita maseng marang mayam ama urai marak asida mahagna toina uriba lampak amadi upal mayam adusu yauri maduda Romesh hena chingna halli taniana ai premigi manakta repeat ai premigi ne manegi da luhong chalubani ado ai phibamna yadadana housingmak yamda handa yadre haiduna tholakpani hoi ai lakpadi laki adubu thengbasu thengli nang kamaina de yamda hanjingane madugidi ai thokpadum tawge nang aibu amuktang di lawba lakpiyo ai thamage asamna taniado kapli phone adu thamkhri Romesh hausik langtaknari karino mahagna tawdusi khalai atai di loina makaukhraga numidang asida rupi amabu mahagna lawruba haibasi matam sigi satnabigi matung inadi yamna soiningai masak abani adubu mahagna khangnarui koinarui haibagi namada chatabadi yaroidori ngehaktang khallaba tungda dress to sisinduda gari sto do lawraga mapanda thokri hek thokiba matamda imungdagi nokse asaba amasung sidore adubu Romesh ti adugi wakhal ka sangdri garage aduda sangdura gari adu start tawi matam aduda imungda le horiba mama mapa ani dusu swailawi amai boduna sathokanu hairablaga thokre haiduna makhoi animak prap thoklai adubu khamba dang hodri gari thodokri thongalda phanakana kaurabasu helmet upana maram oiraga tadri maduda mapa asina pakhat aduna kol amuk tawsali adubu kol adusu tadri kamdawsigi haiduna mama mapa anesi matha sari Bikas kaurasi haiduna Bikas ta phone tawri aduga Romesh putana hannaba haikri tania isuksukna waiting set asida phamli ambaba martamdi oiri phone aduda su amumuk yengubada premigi miss call tana yumli tania munna khalaba matungda phone adu adum paikhatri soidana mahak puthina batla amgani khanbadagi sorok aduda khongna amuk satpa horai gari di khara lalle ngasiri adubu mahakti leptana du maksatli khara satpa horopaga asida mahaki mamangda kethel karubi ama sekau satlibada uri gari gi mangalda uri bani adubu khara amu leikhragadi amu ukhidri tania hairapti singda bapawi khara amuk chatlagadi luhongbagi gari paring thaurai maduda tania handakti leptuni yegluri kyade nuksiri wakhalda mon tawduna amuk sukhalai mahak amasung Romesh kagi luhongbo oiramladi haiduna asumna nokfet tawduna sorok wangbaduda hek yengluri pali maya aduda kanagumba ama leptuna amamba marakta mangonda yengduna ta leirame gari gi maingalda mathang yeirakpada
amuksu ngantrik ngana urubugum tawi. Asumna asum yengduna leiringai gari laiba mayam adu loinamak loikri karimata laktri. Matam asida amamba marakta makoi anikak maiga onsinado yengnari masidi amata lengnadi. Matam adada Tanya hainadaba amadi akiba phaurakpadagi yengsinada saduna mahaki chafam thokpa adada adumak makhatana satpa haurai. Madudasu mihir adu mahakda chap manada chatpa haurai aduga amuk chap leplagara chap lepkhri. Asumna amura anirak hangat handa chattuna yengbada mahaka chap manana taurai. Maduda Tanya kirabasu kina mamai adu sat onsili. Misak aduda aduga mahaki phone adu tapna mituna mayal kapsinaba semsai. Matam aduda saptingna leplamba mi adu tamna konthaраktuna nakandagi saisu ama lauthoraktuna saisuna nghaklaga mokhang adu kontharaga laikhri. Maduda heksana na Tanya mahaki phone adu maingal aduna kapsilubadadi ngasai hanubi adu oiduna leirami. Maduda Tanya koktagi ton fawa tu chungkhiba khangaude ima haina bolauki ganna aduga kana selai. Maduda hanubi aduso mahakki saisu aduga tawraga mokhang adudi konthaduna tanari. Tanya kiba hemembadagi kapsu kaple adubu chenbadi lepti khara selakpaga mahangda gari masa ama lakpagi maingaldu uri. Maduda Tanya chena onthoktuna yengre adudaso mami sami oina hanubi aduna tanari labadu uri. Adubu gari aduna khara naksilakpa maingal adu thalakpadagi onthoktuna yenglubadadi leiramdri. Tanya chelambadu leplaga amuk koyeng yengi adubu karisu udri. Gari adu speed khara taptharai aduga gari adudagi tonglakliba naha aniduna laknarai. Kaino amamba sidana tomda chalisibu kidro nangba amana mu hairai khangdine kida jala kaino amana mo kiramgani thilamasira thenbiramase asi haina duna misi adu khanai adubu ama khara wakhal khanthaba ngamhaudaduna amo noksinaduna hairai. As horen phatanungda thogane ibani zelda muglaini zenda leibado hendoktana leiba watho oini izat haramoini ama mathengda thingnaba nupise jugot waram chadabri chase gari do thoroi ta asi haiduna gari do thaukhri. Tanyadi saudaba laibu ki gadra matam asigi nahabu ki gadra kifam phawa khangdri adubu hanubi adu leiramdaba adudadi kharadi wai sangi. Gari nungi hanubi asiga manakta sangduna wari sarubanu khalai. Romesto helmet manung aduda wakhal amada ungduna gari adu thauri. Sahar oibanina gari ngaktani adubu sahardagi khara thaudorakpa asidadi isiksi. Matam asidadi ninkhongba amadi maingal su phanglaktri. Gari su khara sum thorakpada maningomda khanglum luptharai. Maduda Romesto kedaurabanu khalli. Tayardo pelaba jala khalli adubu sum lomba henjilakpadagi masama u adu sem sabagi lengakpada tungdami ama tungbagi maongda masa aduda faurai. Maduda Romesto khamprek khangladuna swai lawba makai break adu chapphai. Break phabaga gari adudagi kumtharaga maningi sit aduda yengi. Kitik kirumdi tawba haurakli jingsinduna sit aduda nanduna yenglubadadi karigomba amadi ing fauri. Babda oiramgadra khalladuna amuk gari adu kakatuna thauba horai. Handakti gari su phauraptri adudagi wakhalde khara makhaidi yangli aduga gari adu susum makhatana thaurakli. Mafam adu lamhangni nagyeta labuk lamhang yamna lei usu pareng nagyek anima hauri. Mahaki headlight adugi mengal dusu ukhong singadu loina uri adubu ukhong adugi marakta amu mi amagi mamai manba lithorokpa adu ubada Romesh khamprek khangi. Garino ngasi mangonda uriba asi khali adubu chaliba asidi panthungphom yodaba yadi haiduna gari adu khara kana lekhatlaga thogalai. Mamita uriba adu mayek sengna unanaba mangonda thorai. Ukhiba maithong khudingmak akibagi maithongni laibak phabadagi mafam asisu lanthokli adubu khara sum thorakpada insilakpadagi kaidosige khalai. Kithik kurum su tawribani madu fananaba upai macha thirekpada dukal amada gari adu khamlaga sanglai. Mafam saba pan dukal amada khamli. Pan dukal adu mayang amagi dukalni. Amuktadi tawbanati adubu
Ngasida churuk machay ama adi thagtuna masa sagalangi misu churuk thaaga masa sagatnai haibadugi aduna churuk machay ama ani lauduna singi adobo churuk thakpa haidraduna habasu yauri maduda mayang adu noksilai Romesu ikairap tawi adobo noklamba maithong adu tamna tamna jara jara hanjin khiduna Romesh da yamna ngakna yinglai aduga khudon bithilai mahaki gari aduda Romesh ngaksana da gari aduda yingi adubu gari su ude aduga mayang adudi gari noma ubagumna tawri yingba ngamlaktraba male dukan thongado lonsinaba hobe hobe tawkhri adugi yamna thuna lonsinkhri Romesh ti churumase ama bhawa thakba loidri wakal de khalli beragi mayangni aingoda amuki halle haina Romesh amuk helmet adu opsinduna gari adu phatka khatli mahakna gari adu kakhatuna start hek ngangbaga tunglomda kanagumba ama mabukta konsilai matam adu Romesh khamprek khangladuna gari adudagi chungtharai haujikta mayang aduna khudombi thilamba adu sumle haiduna khali Romesh ngehakti wamaset amata ngangdana gari aduda mamitu kuptaba makhai yingduna lei chatawriba lambi asiga tawriba maung asiga aduga haujikna oiriba mahung asi karinu khalli mahaki batungda Vikas to Myanmar itata dana marup adu tanarai Vikas to sidi wakhal yaudabagi thabak oirani khanduna upai ama oina thiri Tanyada call tawsinge haiduna call adu tawi adubu sungbai pairakti Premida amuk call adu tawgi haiduna tawi Hello Vikas aho nang Romesh ka pa phongnabra Phawnadiye aidi lawumphomda leiri ado Tanyado mayumda chani hairamaga thiba dum khangkidri kamai tawdoido ai gyan ga tadri phone su tawba khuding sungbai pairakti as ai matha sabna loirabani kaino haisibo Romesh to mayumda kari mata hairamdana gari thaudoki moi mapanane pakhatli lai khurumliba manungnina amta thirusona ai thulaini ado thibum khangdadana nongoda paw phore isini khangde kamai tawri chano makoi ani gi se haunaraga chelasi kaina chen ba chali chala as loi adu mainaga tawraba chop patare idi maju phadi phama jamande he chengu sumayumda lerega chenjawba aiga thabak chapmina sena aina horaga chatlaga chele dudi phajarani adune phone so amta pairakti thangai singna chenga dobo oiradi hairamlaga chelodana aikhoi su mating pangbige ado farise haujika mai tawsige ai usiwa dane lerise sumain tawro Romesh to Tanyaga marakta soidana paw phongnarangani mabu lobu lakna batarongani adana Tanya yumda chakani hairambani nane makhoi ani paw soidana phongnarangani ba adana Romesh to uchiwarum da lam dawo male matang asida taruk suba tangkak asi loijari haying amu wari asige makhamu puduna laksagi ngasigidi mayamdagi kaina bidai nijari